Mayam Kromzer don't give impact news ni Raj Nongthombam Manung Hutna hari 360-degree analysis of news and events the Mayam Butaram Lokchari. Hozik lady Manipur gi charang na bapio masigi marakta hena charang na biya bat hodo wathok mayam mathui habitare masida koi khanghodana naga furuki nupi ma legi daba haitare mihat amada legi daba adudagi gari mai thamna ching thorokpa highway da lakpa gari nung tharakpati gari mayam akai tu thokpa unfortunate incident mayam thui haitare adu hozik lady Manipur gi tangdu laita dabagi film asimak khwaidagi chawba unfortunate event adu mangni adu masigi maraksida akoina control to hoba yaba thondrasu yaba thabak thorom mayam sung misunderstanding leibadagi hagadra mayam thui habitare marmaduna hariba unfortunate incidents sing asiga loina tholeiba tongan ba further events sing habitare makhata events sing press note thokpadagi horaga ban gobadi horaga tongan ba thabak thorom mayam su paikhanare marmaduna sumba mayam se thonok tanugi damakta every community singna masi kok chung sinaba aduga mayam su loina mak understand tawina ba mathok tabra habagi wahang am lai hari wang sing sig matang sida khanane na dong tang impact news ki Manung Hutna ki thoram dareng sin library basi joining us tonight on Manung Hutna social scientist Oza Dr. Dhanabir Laishram ni hamto Dhanabir Lokchari. Welcome to the show. Appreciate you joining. Also joining us Imphal Review of Arts and Politics ki editor Oza Pradeep Phanjoubam ni Oza Pradeep Lokchari. Welcome to the show. Appreciate you joining too. And also joining us Manipur University ki Department of Law ki head and associate professor Dr. Yumnam Premananda ni Oza Premananda Lokchari. Welcome to the show. Appreciate you joining too. Ahan basi Oza Dhanabir Lokchari ki Oza Dhanabir huzik tholaiba ngarang han maruina thangju numit ki habata thangju numit thodok mayam thoe gari mai thabagi dagi horaga dagi kogi kaibi hekam ngapal da nupi ma koi maring nupi ma hat ki bagi pau adugi makha tarak pada mi mapan phare madu manung manga amana nupi ni mari ari ahum amana mai khun dagi tanthok lekai dagi tanthoi habagi chingba pau mayum makai tugai bin chingba pau sum yam tari habtare aduga madugi pakumoina ko UN sina press note thoi aduga koi ngasi se ayu pung tergan ngang gi pung teru phauba pung train thoi gi nagata mahusing da ban lauthui ha tara aduga han gari mai thagi bagi sem numit ne habtare koi gi gas ki LPG gas ki truck gari mai tharuk dugi pakumoina ko tu na su pung humtrani thoi gi economic block again highway se da tawri habtare highway number 2 se da so mai tawduna thodo wathok mayam thok aduga Imphal Jirba lambi highway number 37 se da su nung thajalak tei gari mayam sokpadi driver mayam su saure habtare aduna sumba thodo wathok mayam thoyu mayam se di khar makai di control to ya ba aduga mu masigi pakum oina laiba rebuttal haigadra natraga sigi reply haigadra mayam se su again makhata ba further escalation thon ba ba ngatu lakpani na sumba tangkal sida khoi kari section thorang natraga thoiba thodok sing asi control to ba yaramba oina yengba yabra komai thambia Raj magi any ihose movement sida any ihose sida ko khoigi yengnari se magi madubu spearhead to organization ma soi leini adagidi matungda spearhead to organization dugi my method of the my movement se sangjali dugi is it violence or non violence ko aduna movement sida khoina non violence oragana democratic means the toba movement adagidi violence organa madu law gi wang da toba movement leiraga magi ihodugi keno silepe ba ihodugi masak silepe ba ada akhoi gi se handa ki se leiri ba film ji khangudana nongwina dum tongna kare ko mai thaba is violent dina mi phu wa hat patu pa nongmai kapna ba se dum yam hena wang ba violent gi thak amane ba adumaina lakhre kanjida CGC ihogji tobukan the my spearhead or organization ma soidran legedam neba spearhead toribo organization dugi magi pandam adagi magi akhoi karai tare akhoi all this movement gi method technique myam ji strategy myam ji mana yadaga da piraga myam ji matung ilaga chatpa du neba akhoi gi ta hai ji tajin du na sign toraga masara smai loi lai dana adumaina makok tuna magi spearhead toribo organization dugi makhada pareng jana mayam ji illaga adaneba khoigi unity of command span of control lei doise adugi potu leigidreba adugi potu leigidaba idi kan khoiji mok oin togreba hek ritale tobse somda mai thare degi mi phure hale to pe somda ju tore khole degi nomaina muk tore degi nomaina mu halle hojikte dum kamna den leigre adai somda mu demand ji yam nuai re si nakalama gi demand sina mu ngali ga na travel on ba yaning da pot mo pirame adi matung da gi demo separate mu system lai
ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁ꯭ꯇꯦꯠ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁꯤ ꯀꯥꯏꯗ ꯂꯩꯅꯣ ꯈꯪꯗꯕ ꯑꯣꯔꯗꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯔꯗꯔ ꯍꯥꯏꯇꯥꯔꯦ ꯑꯣꯔꯗꯔ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯁꯤ ꯍꯦꯔꯥꯔꯀꯤ ꯑꯃ ꯂꯩꯔꯒ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯔꯀꯥꯟꯁꯤꯗ ꯁ꯭ꯇꯦꯠ ꯍꯥꯏꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯅꯤꯡꯁꯦ ꯁ꯭ꯇꯦꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯋꯥꯗꯦꯀꯣ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯁ꯭ꯇꯦꯠꯅ ꯂꯩꯔꯤꯁꯦ ꯁ꯭ꯇꯦꯠꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅꯃꯛ ꯃꯥ ꯊꯣꯛꯄ ꯆꯂꯥꯏꯅꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯂꯩꯇꯕ ꯍꯥꯏꯁꯦ ꯁ꯭ꯇꯦꯠꯂꯦꯁꯅꯦꯁ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ ꯁ꯭ꯇꯦꯠꯁꯤ ꯂꯩꯁꯜꯂꯛꯇ꯭ꯔꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯃꯌꯥꯝꯁꯤꯅ ꯃꯥ ꯊꯣꯛꯄ ꯆꯂꯥꯏꯅꯕ ꯃꯑꯣꯡ ꯂꯥꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯄꯣꯠ ꯊꯣꯛꯂꯛꯏꯁꯤꯕꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯀꯥꯟꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇꯣꯔꯤꯌꯟ ꯑꯗꯒꯤ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯄꯣꯠꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯒꯅ ꯃꯦꯛꯁ ꯋꯦꯕꯔ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯁꯤꯅ monopoly over legitimate violence. Violence is police khulai bai army khulai bai sidi that is part of the state. Ado my prajagi ni miyam si state si intact hamna bani hairina. Ado aduna khui atai state na masana haina legitimate violence paisang gragadi. Atai me illegitimate me khulai bai ni kai si illegitimate ngakta ni. Khui illegal way hai do ni khui khulai bai me si village defense ko oiro amagi oiro. Khui na individual definition man piriwa justification and pirising state and loy pubira mogadi kesu kairo jok pone se khulai pai sunga yaro na hai aman pai yaro so nakana ni khulai and pai yaro kana yaro state and loy legitimate violence state ki makhuta loy lei doni khulai state loy pai doni pai so mai kana gi eragan samcha khoi non prohibited born ni na samcha pai ga khoi gi daily life se daka le por khal changna wam ni aduga ta sena khoi sports ki pai amu adum nei mai on aduga violence ki possibility state and loy pai doni state and loy control doni violence posi mapane lan la so state army thajala control doni manung internal problem thos police ne control doni have cgc loy ngama state is successfully oidorina akoi sina sig posi yaw po na akoi state ne control dong on ba state se mayam gi thaja bang sai gi social contract ne state hai mayam sin loy yare akoi na chehi manga ma khon gi electoral kam busna akoi loy ngak pirani akoi awana loy ngak pirani lambi sembirani akoi huji akoi gi chingi de tamgi moi civil society organization singse sina yamna command structure amaga loina changba ma changi hanbada ado hai si hana command structure leitabani na command structure leina hona bada hongwa khra da ka le adu moi yam kana hu tawbada ka le hai de akoi movement sum yengbada chingi de khona kana khangdre ko khangde khona changudrabani na ado tamgi tawri sing si yengbada yam organize oidaba adagi di Maikai si magi tawning mawong da tawdung uyiba khoina su kanamta control leitaba aduna masidi yam chumde na civil society akhoi organization akhoi su maming si pandya dan pale akhoi amuko bi na kokomi bi moi ne hoji leading role lawise ana moi sing sina mayam je khomjin ta sin bam changaga yamna akhoi na tawro haidaga di sumaina protest tawba yaro sumai tawba yaro haina moi na guideline am pi bu changi adu yam luri se khoi sida अखोई लॉ से अनी लेस अमन ह्यूमन राइट लॉ हाइबम ने अदे अमन वार मतम चनगदो इंटरनेशनल ह्यूमनिटेरियन लॉ हाइ असमी लॉ वार सो हाइ अदना लोय मक चनबंग मोय जेनेवा कन्वेंशन 1 2 3 4 दगी एडिशनल प्रोटोकॉल 1 2 चनबो सु ngमोयबो ngमद्रगसु मिनिमम स्टैंडर्ड अम लेरिबो चनदब यादब मिनिमम अदुदी एटलीस्ट अखोई नमथुओग मयाम सर्कुलेट तौबा अदु मयाम से खगन बम चंगी कदोम हाइबदा लान बु ओइरो ह्यूमन राइट लॉ दबु ओइरो ह्यूमनिटेरियन लॉ दबु ओइरो लान याउदबा हाइसे नन कॉम्बेटेंट सिविलियन सी अखोइना खुथाबा यादे अदगिदी मरोइना angang sing khuthawa yade adagi nupi sing women sing akoina protection pigadabani adagi disabled sing pigadabani adeban combatant marakta bokta nomai ka da bangam daba akoina host di combat ka weba soga nomai ka na lei soga tar lei bu adu akoina hatpa yade adu moji host di combat ka weba masi combatant status leitraba ana minimum rules sing adagi civilian gi objective ta akoina attack tawre dobani church attack tawsale adagi di maitai gi oiba life mayam tawre ani mangna loi lali ni adu masi akoi khara yengwa mu changi